ꯑꯍꯥꯟꯕꯃꯛꯇꯗ ꯁꯂꯥꯏ ꯁ꯭ꯇꯣꯔꯤ ꯆꯦꯅꯦꯜꯒꯤ ꯃꯍꯨꯠ ꯁꯤꯟꯖꯗꯨꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯜꯂꯛ ꯈꯣ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯃꯦꯋꯤꯁ ꯑꯣꯏꯅꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯀꯣꯟ ꯃꯊꯛꯇ ꯐꯝꯗꯨꯅ ꯐꯤ ꯁꯥꯗꯨꯅ ꯂꯩꯊꯣꯛꯄ ꯑꯗꯨ ꯌꯥꯗ꯭ꯔꯗꯨꯅ ꯐꯠ ꯀꯨꯝꯊꯔꯛꯑꯒ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯍꯦꯟꯖꯥꯡ ꯄꯣꯂꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯏꯪꯈꯣꯜꯂꯣꯝꯗ ꯑꯃꯨꯛ ꯄꯔꯞ ꯄꯔꯞ ꯂꯥꯛꯏ꯫ ꯃꯇꯝ ꯀꯧꯕꯤ ꯂꯥꯏꯔꯦꯝꯕꯤ ꯃꯍꯥꯛꯇꯤ ꯀꯅꯥꯅꯁꯨ ꯐꯥꯕ ꯌꯥꯗꯕꯅ ꯅꯨꯃꯤꯠꯇꯨꯁꯨ ꯖꯔ ꯖꯔ ꯃꯝꯁꯤꯜꯂꯛꯂꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯍꯥꯊꯨꯕ ꯃꯑꯣꯡꯗ ꯏꯪꯈꯣꯜꯗ ꯍꯧꯕ ꯍꯦꯟꯖꯥꯡ ꯈꯔ ꯍꯦꯛꯂꯒ ꯑꯃꯨꯛ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯉꯛꯏ꯫ ꯂꯩꯔꯪꯗꯨ ꯃꯩ ꯊꯥꯒꯠꯄ ꯍꯧꯏ꯫ ꯐꯅ ꯀꯨꯏꯅ ꯆꯥꯛꯎ ꯌꯥꯗ꯭ꯔꯦ ꯃꯩꯗꯨꯁꯨ꯫ ꯅꯨꯖꯥ ꯃꯥꯒꯤ ꯃꯤꯆꯪꯗ ꯂꯦꯞꯂꯔꯣꯏ ꯈꯟꯈ꯭ꯔꯕꯔꯥ? ꯐꯅ ꯀꯨꯏꯅ ꯆꯥꯛꯅꯕ ꯍꯣꯠꯅꯩꯁꯤꯡꯗꯣ ꯆꯥꯛꯅꯕ ꯍꯣꯠꯅꯕꯗ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯄꯨꯡꯉꯥꯡ ꯉꯥꯡꯉꯤ꯫ ꯅꯨꯖꯥ ꯃꯥꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯕ ꯈꯪꯗꯦ꯫ ꯁꯤꯡꯗꯨ ꯆꯥꯛꯂꯛꯏ꯫ ꯈꯔ ꯈꯔ ꯆꯥꯛꯂꯛꯄꯒꯤ ꯃꯃꯤ ꯎꯕꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯃꯣꯟ ꯇꯧꯖꯩ꯫ ꯃꯩꯗꯨ ꯐꯖꯅ ꯍꯦꯛ ꯆꯥꯛꯑꯦ ꯈꯪꯕꯒ ꯆꯐꯨꯗꯨ ꯊꯥꯡꯒꯠꯂꯤ꯫ ꯆꯦꯡ ꯑꯣꯟꯒꯦ ꯍꯥꯏꯗꯨꯅ ꯆꯦꯡꯐꯨ ꯊꯝꯕ ꯔꯣꯝꯗ ꯆꯪꯉꯛꯇꯨꯅ ꯆꯦꯡꯐꯨꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯑꯗꯨꯕꯨ ꯆꯦꯡ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯆꯤꯟꯗ ꯇꯞꯂꯞꯅ ꯁꯣꯜꯂꯤ꯫ ꯍꯩꯃꯥ! ꯆꯦꯡꯁꯤꯗꯤ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦꯗꯅ꯫ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯄꯥꯕꯗ ꯋꯥꯅ ꯍꯜꯂꯛꯄꯗ ꯆꯥꯛ ꯂꯣꯏꯔꯝꯗ꯭ꯔꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯋꯥꯔꯅꯤ꯫ ꯋꯥꯈꯜꯗ ꯑꯃꯨꯛ ꯈꯜꯂꯤ ꯃꯇꯣꯝꯇ꯫ ꯃꯥꯡꯗꯨꯅ ꯁꯨꯝ ꯂꯩꯕꯁꯤꯅꯗꯤ ꯆꯦꯡ ꯊꯣꯛꯂꯛꯑꯣꯏ꯫ ꯑꯩ ꯏꯃꯥꯕꯣꯛ ꯆꯥꯎꯕꯤ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯐꯥꯎꯕꯗꯪ ꯐꯠ ꯆꯠꯂꯨꯕꯅ ꯐꯔꯅꯤ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯈꯨꯠꯇ ꯄꯩꯁꯥ ꯈꯔ ꯄꯥꯏꯔꯒ ꯑꯃꯝꯕꯗꯨꯗ ꯗꯨꯀꯥꯟꯗꯒꯤ ꯆꯦꯡ ꯋꯥꯟꯕ ꯂꯥꯛꯏ꯫ ꯅꯨꯄꯤ ꯃꯆꯥꯅꯤ꯫ ꯑꯃꯝꯕ ꯑꯗꯨꯗ ꯃꯊꯟꯇ ꯆꯠꯄꯗ ꯀꯔꯤꯒꯤ ꯀꯤꯔꯣꯏ? ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯁꯤ ꯀꯤꯕꯕꯨꯗꯤ ꯃꯄꯥꯅ ꯋꯥꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯆꯥꯛ ꯂꯣꯏꯔꯝꯗꯕꯒꯤ ꯑꯋꯥꯕ ꯁꯛꯐꯝ ꯑꯗꯨ ꯌꯦꯡꯕ ꯉꯝꯖꯗꯕꯤ ꯅꯨꯖꯥ ꯑꯣꯏꯕꯅ, ꯃꯄꯥ ꯅꯤꯡꯕꯤ ꯃꯄꯥꯒꯤ ꯑꯋꯥꯕ ꯎꯕ ꯉꯝꯖꯗꯕꯤ ꯅꯨꯖꯥ ꯑꯣꯏꯔꯨꯕꯅ ꯑꯀꯤ ꯑꯈꯪ ꯍꯥꯏꯕꯗꯨ ꯑꯃꯠꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯁꯨꯝ ꯂꯥꯛꯄꯅ ꯗꯨꯀꯥꯟ ꯃꯐꯝꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯗꯨꯀꯥꯟ ꯌꯧꯔꯛꯄꯗ ꯃꯥꯏꯊꯣꯡ ꯃꯆꯥꯗꯨ ꯃꯃꯣꯟ ꯃꯤꯅꯣꯛ ꯑꯃ ꯇꯝꯖꯔꯛꯏ꯫ ꯗꯨꯀꯥꯟꯗꯨꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯗꯨꯀꯥꯟ ꯐꯝꯕꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯃꯥꯕꯣꯛ, ꯆꯦꯡ ꯁꯦꯔ ꯑꯃꯠꯇ ꯄꯤꯕꯤꯌꯣ꯫ ꯗꯨꯀꯥꯟ ꯐꯝꯕꯤ ꯏꯃꯥꯕꯣꯛ ꯆꯥꯎꯕꯤꯗꯨꯁꯨ ꯑꯁꯣꯝꯗ ꯄꯣꯠ ꯑꯃ ꯄꯤꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯇꯥꯍꯧꯗ꯭ꯔꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯉꯛꯏ, ꯏꯔꯩ, ꯅꯪꯕꯨ ꯀꯩ ꯄꯤꯌꯨ ꯍꯥꯏꯕꯅꯣ? ꯏꯃꯥꯕꯣꯛ ꯇꯥꯍꯧꯗ꯭ꯔꯦꯅꯦ꯫ ꯏꯃꯥꯕꯣꯛ, ꯆꯦꯡ ꯁꯦꯔ ꯑꯃꯠꯇ ꯄꯤꯌꯨ ꯍꯥꯏꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯅꯨꯄꯥꯗꯨꯗ ꯐꯠ ꯌꯦꯡꯂꯛꯄꯅꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯍꯥꯟꯅꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯔꯩꯅ ꯌꯦꯡꯂꯛꯄꯗꯨꯗ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯏꯔꯩꯁꯨ ꯇꯞꯅ ꯆꯥꯎꯕꯤꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ꯫ ꯆꯥꯎꯕꯤꯁꯨ ꯋꯥ ꯉꯥꯡꯅ ꯉꯥꯡꯅ ꯆꯦꯡꯗꯨ ꯑꯣꯜꯂꯤ꯫ ꯈꯪꯗ꯭ꯔꯦꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯇꯥꯡꯂꯤꯕ ꯄꯣꯠꯇꯥꯡ ꯆꯩꯇꯥꯡꯁꯤꯗ ꯂꯥꯏꯔꯕ ꯍꯥꯇꯦ ꯍꯥꯇꯦ ꯁꯨꯔꯒ ꯍꯤꯡꯕ ꯑꯩꯈꯣꯏꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗ꯫ ꯏꯔꯩꯗꯤ ꯋꯥꯒ ꯑꯃꯠꯇ ꯉꯥꯡꯖꯗꯦ꯫ ꯑꯗꯨꯃꯛ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯥꯔꯤ꯫ ꯆꯥꯎꯕꯤꯗꯨ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ, ꯏꯕꯨꯡꯉꯣ, ꯅꯪꯒꯤꯗꯣ ꯉꯥꯏꯍꯥꯛꯇ ꯉꯥꯏꯌꯨꯀꯣ꯫ ꯄꯩꯁꯥꯗꯨꯁꯨ ꯃꯄꯨꯝꯅꯤ, ꯑꯆꯣꯏꯕꯒ ꯍꯟꯈꯤꯒꯦ꯫ ꯏꯆꯥ ꯅꯨꯄꯤꯒꯤꯁꯤ ꯍꯥꯟꯅ ꯑꯝꯇ ꯄꯤꯈꯤꯒꯦ꯫ ꯍꯧꯖꯤꯛ ꯊꯣꯡꯅꯕ ꯑꯣꯏꯔꯝꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯈꯪꯅ ꯍꯥꯏꯔꯛꯏꯕꯗꯨꯅꯗꯤ ꯅꯛꯅꯕ ꯃꯤ ꯑꯣꯏꯕꯅ ꯑꯣꯏꯔꯝꯕ ꯇꯥꯏ꯫ ꯏꯔꯩꯗ ꯑꯃꯨꯛ ꯐꯠ ꯑꯣꯟꯁꯤꯜꯂꯛꯂꯒ, ꯅꯠꯇ꯭ꯔꯅꯤ ꯏꯔꯩ? ꯏꯔꯩꯗꯨ ꯏꯀꯥꯏꯒꯨꯝ ꯂꯥꯛꯀꯨꯝ ꯇꯧꯅ, ꯑꯥꯎ, ꯃꯥꯅꯤ ꯏꯃꯥꯕꯣꯛ꯫ ꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛ ꯐꯂꯞ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯥꯗꯨꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯏꯀꯥꯏꯈ꯭ꯔꯦ ꯅꯨꯄꯤꯗꯣ꯫ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤꯗꯨꯅ ꯏꯀꯥꯏꯈ꯭ꯔꯦ ꯈꯪꯉꯁꯨ ꯀꯔꯤꯃꯠꯇ ꯋꯥ ꯉꯥꯡꯂꯛꯇꯦ꯫ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯏꯔꯩꯗꯨ ꯗꯨꯀꯥꯟ ꯐꯝꯕꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯃꯥꯕꯣꯛ, ꯑꯩꯒꯤꯗꯣ ꯀꯌా ꯇꯥꯔꯒꯦ? ꯏꯕꯦꯝꯃ ꯏꯔꯩ, ꯂꯨꯄꯥ 95 ꯈꯛꯇꯪ ꯄꯤꯔꯝꯃꯣ꯫ ꯏꯔꯩꯗꯨ ꯁꯦꯟꯗꯨ ꯄꯤꯔꯝꯃꯒ ꯆꯦꯡꯗꯨ ꯄꯥꯏꯗꯨꯅ ꯃꯌꯨꯝ ꯃꯥꯏꯀꯩꯔꯣꯝꯗ ꯆꯦꯟꯆꯠ ꯇꯧꯅ ꯂꯥꯛꯏ꯫ ꯃꯌꯨꯝ ꯂꯩꯔꯤꯕꯗꯨꯒ ꯗꯨꯀꯥꯟꯒ ꯄꯪꯂꯥꯞ ꯂꯥꯞꯅꯕ ꯅꯠꯇꯕꯅ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯌꯨꯝ ꯌꯧꯔꯛꯏ꯫ ꯃꯌꯨꯝ ꯌꯧꯔꯛꯄꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯄꯔꯞ ꯄꯔꯞ ꯆꯪꯉꯤ꯫ ꯆꯐꯨꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡꯗꯨꯁꯨ ꯁꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯍꯥꯊꯨ ꯍꯥꯊꯨ ꯇꯧꯅ ꯆꯦꯡꯗꯨ ꯑꯣꯜꯂꯒ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯁꯨꯖꯜꯂꯤ꯫ ꯑꯁꯨꯝ ꯇꯧꯅ ꯆꯥꯛ ꯍꯦꯟꯖꯥꯡꯗꯨꯁꯨ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯆꯥꯛ ꯍꯦꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯔꯗꯨꯐꯥꯎ ꯃꯄꯥ ꯂꯥꯛꯇꯕꯗꯨꯗ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯈꯜꯂꯤ꯫ ꯈꯅ ꯈꯅ ꯉꯁꯥꯏꯒꯤ ꯁꯛꯈꯪꯗꯕ ꯅꯨꯄꯥꯗꯣ ꯈꯪꯎ ꯎꯔꯛꯏ꯫ ꯀꯩꯅꯣ, ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯕꯨ ꯁꯣꯅꯣꯒ ꯈꯔ ꯆꯨꯖꯥꯠꯂꯣ? ꯃꯤꯉꯣꯟꯗꯕꯨ ꯁꯨꯝ ꯌꯦꯡꯉ ꯂꯩꯅꯦ꯫ ꯁꯨꯝ ꯋꯥꯈꯜ ꯈꯜꯂꯒ ꯂꯩꯔꯤꯉꯩꯗ ꯃꯄꯥꯅ ꯀꯧꯔꯛꯄꯒꯤ ꯈꯣꯟꯖꯦꯜꯗꯨ ꯋꯥꯈꯜ ꯈꯜꯂꯝꯕꯒ ꯄꯨꯡꯆꯥꯏ ꯆꯥꯏꯈ꯭ꯔꯦ꯫ ꯆꯥꯛꯈꯨꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯃꯄꯥꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥ ꯈꯔ ꯍꯥꯏꯔꯛꯏ꯫ ꯄꯥꯕ, ꯀꯩꯗꯧꯔꯒꯦ ꯉꯁꯤꯗꯤ ꯈꯔ ꯊꯦꯡꯕ ꯃꯥꯜꯂꯦ? ꯃꯄꯥꯗꯨꯁꯨ ꯏꯁꯨꯛ ꯁꯨꯛꯊꯕ ꯁꯛꯐꯝꯗ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ, ꯏꯄꯥꯒꯤ ꯊꯣꯏꯕꯤ, ꯉꯁꯤꯗꯣ ꯃꯍꯥꯖꯣꯟ ꯂꯥꯛꯄ ꯉꯥꯏꯕꯅꯦ꯫
पैसा लौनब अदुबु महाजोनदु लाकपा कौबा मरै तबदगी उपाय लेटदुना अदुमक हले महाजोन ngaibadasu thingdokre hayengi noi khura mujawgi sendoi du pidrabadi handakti soiduna inkol patasi piro hairani irei sumapa ki nungsuk nungsanaba mataudu ubada baba adugi de kaisu waurano aina han piyon kibagi paisa khra leye sina dum pikhrase mapado masana pida nungaitana yengi irei na phat hairi baba khongkul hamdok piro naza sak thijaramage mapa hoibadusu sor amuktang sangna hontharaga hoi thiuro irei su sakhum lomda amuk changlei aduga cha isingdu thiba hawi mapa masado hara haro chaktu hawba hawtaba thidana chathok minare chak tokpaga mapa su pothaurage haiduna hawgatuna magi kada changkhre irei su kolik wairam du leishiladuna magi ningol kaduda potharage haiduna changlei matam adu namidangi pung 8 muk tare adubu irei tumthaba yadre wakhanda sumna khali hayengi senphamsi kamai tongni phi sisu phangdorabane hayeng dinga ta hogalaga sarage aihonda laiba senphamsinadi konarai kamdawni tawriside matangduda chanabi marup lusingdu khangning singai mathanda momon tawsei upai ama leirabagum ngasai mana mapada oidaba ngangbani mapa matha sarani khanduna senphamdu suna leitri sure haijin khibani mapabu adugi matik nungsibani macha oibi mahakna mapana sagadaba mathadu macha oibi mana munduna sabani aduna takpadi mapada awaba tagadabai sarukpadi mangonda oina tahanbiyu haina mang tharga lepkadabini asumna wakhan khana adumak tumthakre mathangi ayukni yenkhong ahanba khonglakpaduda irei ngantana haugatuna imung mangol wairam tasinduna masama u adu sengdokpa loiraduna taibang mapu mahakbu khubak jangjau tara lonaduna ngasi nongmagi yaifa thousand pibinaba khurumjare pumnamak loiraduna konda kakhaduna phi saba haukhre phi asum saduna leiringai mapa ibungosu haugolaktuna machanupida yengduna wa hairi hoima isa thoibe ngasi dingalida nasaduna niko amuk nungaitana makha tare ipana lairaba oirubana isagi naningshu thungan bangamdre tawrise mapadugi mataudu ubada irei awaba pumba losinduna nokmiba maithongda khumle baba nasa kari suwadi ningba thungdabasu kari sulaiti baba na egidi pumnamakne sidi kari sunate baba gi mateng pangbani mapi ira chelamba mapado machanupigi nungsiraba wahaidu tabada momon minok ama tamjaduna machada yengi aduga tamna amu makhatari isa waramani ipa phat chai tharaga chagolon birake si hairam laga mapa ibungo achaudu maninglomda changkhre asum tauna mapa masado cha thakpa loiraduna mapa ibungo dosu inkholomda changkhre irei sumana saramba phido amuk saba haukhre ngai haki matung phido su kakle imungdagi hana kaklaga thamba phanek singdu su lokthokduna haujik phanek tuga punna paiduna mapagi manakta changle aduga baba ai phanek sem ta yon thokige hoi chalur adu nangbu na thanda chatpa yadoribo baba ithanda chatoi natiye luchinga puna chatoi ni hoi adu bordi fare ado faja salu koi chathoibe haujik matam simi yam phadre irei su nokmi phagi tawre imapada baba ayu phajana chatradi phaina chalo hairo aidi kanada su kairudri aduna kanamtana kaisu tawro e baba thida angau bishide chathoro irei su papada chalukhi ke hairamaga chana jabi mata lusing hoida lai lusing hoigi yum yauraduna luching bu kauri luching tabro lusing su imungdagi parap tholak tare ka haibaga loi fatri machin yangbi mangau thibi lusingdo pedrong angli hiksabi nangoira law ka khalo jak saraga hankro singju suje as ai sune noi da lake tawbane ado imama sangam da leibasida lako pharak tari neju ireizu mama masangam de haibada ipingpingna kaino imama sangam de haraga engonda kem hayaktaba kayam kanangam jinoi maba as kaisiyam kanangam da banate da lokulai tawbane
Hꯧꯖꯤꯛꯄꯨꯗꯤ hidak chabadai khara pharabane. Ado kai lerege nangna laise? Maram amadi soidana leiramni. Nangna lakpase maram leitradi suklak laktabane. Thabak chinjabini na. Lusingna warurup tawraga hairakpani. Irai su sanabi marupki matauda nungaitana yengduna lei aduga. Nangonda paisa kitang leigedra hangge tawbane. Ado ima masa ngamdabanina nangsu leiramaroi. Aduna phaneksi oina yolurase. Lusingdo nang haure matagum. Adugi oira. Kaida sizinage haino kayano. Kayana yadoino ba. Aingonda khara lei adu lawro. Imagibu yam kana ngamdabasu nadabasibu. Nangi asinbada adum sizinaro. Ado phanekto hauze dum yonthorase hairo. Irai do mai thong maka lamna mamon tawjari. Hauze dum yonthorase. Ima do mathanda thanamba yagadra. Khura amujawgi sendoido. Handaka pi haudrade inkol pata piro na soidana hairani. Babasu matha sahaningdre. Masagi anaba leibanina. Aduna aina ngamnaba adum tawrage tawne. Hoise phare. Aisu nangi angamba mateng pangage. Kaya bo walige. Chanabi matagi wahaidu tabada mapungning khajik nungsijai. Mapi ira khajik cheli. Aingonda mangadi leire. Handakti mamangi pi haudabaduga punna tara tare. Hanadai sendoi pidabe. Adudi phare. Aingonda ani leibane adu lawro. Awatpaduna kai kaino khanarase. Laose phanektu yonthorase. Irai hoi daidi lusing hoina khara nungai yai phai. Irai hoi gidi mapa masa tanga leijare. Mapa bungdusu masagi wakhalina leijai. Mamagi anaba layengna ba hotnabada pusiluba senpham singduni hausi hausi sendoi piriba aduki matik yami. Adubu mamasu kanba ngamhaudre. Adugi wakhalde mapasu leina lekhibani. Maraibak thibadai thirabi nuza mahakto wazaduna tasulak labini. Haujiksu mapagi khanbada wazari. Karibu tamlagaba nuza magi tungi punsida taibang mapuna. Irai galusingadu wari sana sana duna sumlai. Irai na wahauduri. Noya madudi kamay tawkre. Lusingdu khara nungaitana. Toknakre. Irai du ingangakna. Kaige. Nangdi aduk phaba nupadu kaigi toknariba. Dasna thoidi yam phaina. Nangbasu yam nuksibi mana. Ho moy mamana isi pamdi. Adugi isu hek sauningdana. Naina mana pamba nupiduga hek luhongona haikrabane. Toksida mai wase. Aine isinsina phawpa ningde. Nupadu thoktaba ma. Lusing irai da phat onsilei. Nate aigi gam tangai khone. Nana huzipau nupa koidi sina kaige. Nasak haira thiba sunate kaigi noba. Natraga kaina khibaga leibro. Taning de. Ekhoi gumbi laira bibu kanana pambine. Karamba mapa mamana mama winingne. Laira ba mibu miwaina thabibrane. Lusing na wari makha tage tawbaga makhoi anigi mamangduda kaifa amadi mahaka loinaba khawunai singdugana phatta chilei. Ani dusu khangpre khangi. Machin yangwi lusingdi khangaude machindagi wahai khara khangpai paithuri. Kaino kaifa nangbu hurambaga chatpra. Yam haiye phatpa tawba khangpre khangi. Kaifa di lusing na hairibaduga tabiba nate. Iraida yamna hautana munna yenglaga. Ayuki tarang bilik lagumbi. Nangzi phadi sathina phajai. Ado ngasidi egi pakon piramo. Piramdana chatkiba yaroi ngasidi. Ulai pari tawusu yaroi. Irai yam hainadana. Kaifa aise lekaigi nase nachangumane. Adugumba wakhando khalakano. Nang bai khoi mana popro. Si hairaga yam hautaba minok ama noi. Khawunai singdusu matung inaraga noglei. Irai do hainadraduna lusingda onsilaga. Lucheng chalasilo. Kaifa na khamai. Ngaiko chakhiba yar. Ai pakhum piram. Kaifa ai nangbu maru amadagi hena khanba ngamai. Ai di nangbu nuksi. Aduna madu yaba ngamloi. Nangna yaningdrasu yaro. Ai di kanagumba amabu nungsiyure. Mangonda thamoi pithokre. Madu ai thoktabane. Asukuina nangbu senajaraga. Ai thokera ai thoigera. Ai di nangbu nuksiba sungam ngamai. Oh, fare doidi. Si hairaga iregi khudangdu tapai. Lusing na ikhang khangna. Kaino kaifa nang doidu kaino. Irai masu araibi na pidi nate wakhalauksing leibini. Mana sangkat lurabadi soidana lekai mi khangnarakani. Magi phajafam leite khanduna tapna aduma hairi. Kaifa khoju thado. Kaifa su karimnaraga. Thadoi. Noi napa adum nangbu kanbu laktuiro. Nangbu yam sena jadaine. Nangbu kanbu lakpuriengkai. Ngasi de nang aikhoida ma woirani.
Kanana kari haibang ngamdorige. Iraidu mapa palakpaduda khangsau saukiduna khanghaude. Kaifana paidaba makut nama phanik pairambani. Adu makhada khangtha thadaraga kaifagi mamaida safukana thakiba khanghaude. Aduga masinda susoli sordu phuina holaga. Adu khambra mi usitaba nangguba chakhataba nupada yumpandi sarukpadi punsise pabagi manakta nungaina lega sikige. Nangguba na igi paba panba natiklo. No ina kaya khulena mi bu kaisleitana khanba. Iraidu sauna makhada tariba phanek singdu phatpat khungale. Aduga lusingi khudangdu pairaga ifabu laktana intholaga chatkre. Kaifado mamit imu ngangna yenglaga chatkriba iraida sauna yengi. Aduga machinda tapna ngasi fauda ima ipana pau khupang set thawdi lardana chinna pau kanna ngangri. Aduga krishilitabi nangnasu aigi maida khupang na thawa. Machindu pairap chingkhalaga pai khungare nungida kaidorke nungsibige luna tobige tobane haujite nang matam lore nangi punsida lekha tahan haibusina aigi lengdrba wasakne. Asi hairaga kaifasu chatkre. Somda iraisu yamna sauna luchingbu makhut chingduna puduna lai. Lusingding asigi iraigi matausi pungang ngawrapone. Iraidu mathanda tapna phathazaraga phanek yonba lalonbi tamu khoida lai. Lusingdu wangangai. Ho irai ma. Iraidu sawbadi khara phare haibabu thawai nungai tabai safamda lusingda yengai. Wadi ngangakte. Lusingdu iraibu themjinbire. Masu khangi irai mathwai nungai tre haiba. Ire kem khaluranu se mahasandando ai tauge mathang thengnaradine mamma du phanik se kupsinge. Irei do lusingi wahaidu da khangnong lokthorei. Thokriba thodok singduga ungkau kaukhai. Nang bungam gadra phanik lokthokpa aduso nupagi mamangduda. Lusingdu yam serious taba safamda du mahairi. Kedonga moiduno maram chatkini mana tawridugine chapchabani ina tawdido. Marup anise aduki matik nungsinai. Amana amagi mateng pangnai. Awabada saruk yaminai. Lusing su irai yaudrabadi hingba ngamoi. Irai su lusing yaudrabadi hingba ngamoi haibamak yai. Isorna semakpa marup anini. Machin manaw amadagi su hena nungsinai. Irai su nok tuna lambigi mataida. Mana matai thangaga chatpani karomdagi kamdauna thausilakpano khangaudre. Gari amana mangoda kitang khelamaga thauraga chatkre. Gari dusu control tawba ngamdraduna khara thawba hawbaga khangkham khamkre. Uful marik ama phangpaktraba Audi RS7 black machugi car adudagi wang chawraba sabanduda black machugi leather jacket ama lili. Black color gi jeans ama selaga leather boots ama tongi. Upliba polarized sunglass tu makhuna tapna lauthoi. Aduga yamong hadana gari adudai kumthare. Takatuna kakliba samka yengbada tuki matik paksei. Setli chariba tongliba gari singduna adumaktai. Ina kaina khunba achawa sangi machani haiba. Luchinga iregana leiriba adonda lai. Luchingna ireda wansilaga yam pakhana. Ire nang sopra kai soke amte yeng hospital chasiraba. Iregi wangang na bagi tanjaga leiba sa natte. Makhoi ani na sopra yengnariba tanja aduda nuba adu makhoi anigi mamangda changi. Aduga ireda wansilaga mong hadaba matawda lumlum lawba khonjelga loinana. Kai soke. Iraido khungbudi laradana hanna phau yenglati nupaduda. Iregi mahut mangau thibi luchingna oina tap okhlei. Imphal machane haibada adumakna sana takjare. Gari do thauba hichri thorokano. Mi thomadi arembada siraga nangsu jelda leini. Matungdadi gari thauba hichri ne lambida thorokano. Nupadu luchingi pakhum pige tawbani adubu ireina phathatkre. Luching ai kaisu tawdre chalasilao thengkhrani matamje. Chalamdaiduda nupaduda wahiri. Aduga matungdadi gari thawbada yenga thawbiyo. Thawba hitragana thawirakano. Sikak hairamaga nupaduda hanna phau yenglamdana luchingna iraidu samdana pubiraga chatkre. Lebliba nupaduda michina phau yenglamde. Nupado mabuk manungda tumina khali. Ngasi phauda nupi khudingmangna aibu amuktang oirasu wari sanarabadi na khanjaribani. Aduga si nupi sina michina phau yenglamde. Kaino sonogu sujalo si nupi se. Khanjabai wa khakni thamoidadi kainom phauri khoirang khoisaunaba ama nupidugi matawduda. Nupado phajare matik aduki matik igo wangi. Pongthokpa sauthokpa haibasina magi pokpadagi yawraklaba magunni.
Somda nupisingdusu phaniktu yonthoamaga luchingna ireibu mayumda thinbiramaga chatkhre. Macha nupina sikli changlakpada mapana pakhana. Kaidore ipagi bema. Nakhongse kaidore? Ha. Ireisu mapa pakhalanina oidaba haijili. Baba, khongse leithekre tusinbada doine. Ihe, nangbu yengai nga chatlu yadro. Ipa sambikhe imung chasise. Mapana sambiduna imungda pusinbikre. Matamdi asum haukhibana hapta amagi matungni. Makhong nabasu pungpha phakre. Mapana mana masingna semba hidak taibibada. Ireidu ngasidi khara thenglap hawgoli. Masado kirum lawi. Ningzing mangjing su tawi. Mapa thabak chani haibaduda cha hinjang thongnaba kanna laknari. Cha hinjang thongba loiraduna mapabu kori. Baba, chak loire, chak si sathokpiru lao. Mapa su taraduna chakhumda changli. Ngang-duna. Ngasidi khara thenglini tawrise. Isa thoibi. Kari hinjang ngani tawri ngasidi. Baba, saugri ama thongi. Aduga kanglayan pakna mamanami. Oh, phare. Nang su satho si lao dana. Horina thanda chahobudo mu nungai roi. Baba dum sathokpiro. Aidi chaningdriye. Hore luchingo ina chaminarage. Phare dudi. Ipa chari ko. Ihe. Nangbu na khongdu pharabo. Aw, phare baba. Phare dudi. Ipa charge ko. Asum tawna mapado chak chaba loiraduna thabak chatnaba tholei. Ireidu mapana charamba lukhak sagum singadu kana loisili. Tanjaduda makokana chikhalaklami. Yena khaduda tapna phamthei. Mamanglomdai mapana machabu kauri. Zathoibi. Ipa chalukhige ko. Ireidu awaba chaina singadubu khangjillaga tapna khumlaklami. Ahai baba. Mapadu su thabak chatkre. Ireisu tawramliba thabakdu tapna asum loisinkhre. Makoktu chikmandana chaka chadaba makai phamungda kakhatuna hipthakre. Maadi hipambade asum tumthakraba male. Sumanglomdai nupa amagi khonjelna kaurakpaduda mikap tholuklami. Yengubada pungdu phana thengami. Mapandagi khonjelduna yamna pakhatba khonjelda. Iche ire. Tabro iche ire. Ire su taraduna mapalomda tholei. Sumangda nawba leptuna leirambaduda. Nawba, kai haibana nangbo? Ngasaidi kauridubo. Iche, khuradu gari accident thoi haye. Hauji rimsta pukhale haire. Ire di wadu tabada swai laukre. Afing afai oina thongalamda khangchen chen thoke tawi. Aduba nawbana phakre. Aduga tapna themjilei. Iche, gyanamda tawse. Khuradu gashu tawri. Aiga chasilo iche. Asi hairaga nawbaga puna hospital lamda lai. Maadi tarangamada adum tongi. Mapisu taba lepte. Nawbana hospital yorpaga wahire. Iche, hospital yore. Changasilo. Ireiga nawbaga du mapana lairiba kadu thiraga asum changlei. Asum lakpana ure. Mapana asibagum yataduna lairibado. Mapagi manakta khangchen chinsili. Aduga gyan tadriba mapabu kolaga. Baba! Kaira baba na tawrise? Nachasi kayo ihoiba na baba? Nang nasawa nusidrabo? Se... Mitpango baba! Mitpango se... Nachalay mitpango baba! Hihik lawa makai kapi. Ngasay chaka chada baduga kapay hinman kibaduga pasinaraga masado leplambaday tuthari. Aduba makhada tadringay. Ngasay makai nakanda leplamba nupaduna kangaway. Naubasu doktor ko ba khangchen ki. Doktor sa sangak tu na iray mabu yengi. Aduga nupado dawan silaga. Mr. Hero, patient si masayam sokta na uri. Drip ang tangkap si. Kasi tawrita. Hiyay raso asawda amok yeng laga. Doktor, ang hal si di gyala kiroydra. Kayam tinasway no. Mr. Hero, pakatbigan no. Ang hal si so sway na gyantar ka ni. Minutes, mga taragi matungda. Sway na gyala ni. Kasi sok na ti. Khud oigi khujeng si fracture to bani. Adum phakinida. Ahal sina gyantar di sina ngasay pakatkiba dugini. Doctor do sa treatment khara piramaga chatkre. Ngaihaki matung asawdo gyan taraklami. Gyang hek tarakpaga hiyaral da onsinduna. Ibungo, nang leramba ni ipa si hingbani. Isadi, may pagpamisak tuwayo ko. Ngasi isaga tengnaramdrabadi ay ipunsi siya. Isa napibu uba pangdana. Taipang panda si tadoong gani. Asawdo ngang na mapitari. Thamoy kan ba? Migi awaba urasu kasu thaway daba napado. Ngasidi mapamasagi mataw si ubada pugning wakaloy na kudum chankre.
ꯅꯨꯡꯁꯤꯕ ꯋꯥꯍꯩꯗ ꯑꯆꯧꯕ ꯊꯦꯝꯖꯤꯜꯂꯛꯏ꯫ ꯄꯥꯕꯨꯡ, ꯑꯗꯨꯝꯅ ꯍꯥꯏꯕꯤꯅꯣ꯫ ꯁꯤꯗꯤ ꯃꯤꯑꯣꯏꯕ ꯑꯣꯏꯅ ꯃꯤꯅꯨꯡꯁꯤꯒꯤ ꯂꯤꯄꯨꯟꯅ ꯃꯇꯦꯡ ꯄꯥꯡꯅꯕꯅꯤ꯫ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯑꯋꯥꯕ ꯑꯃ ꯇꯥꯔꯛꯄ ꯃꯇꯝꯗꯁꯨ ꯀꯅꯥꯒꯨꯝꯕꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛ ꯁꯣꯏꯗꯅ ꯄꯥꯡꯉꯛꯀꯅꯤ꯫ ꯑꯩꯅ ꯇꯧꯔꯨꯕ ꯑꯐꯕꯗꯨꯒꯤ ꯃꯍꯩꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯍꯤꯌꯥꯏꯔꯜꯒ ꯑꯆꯧꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯏꯔꯩ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯔꯛꯄꯒ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯅꯕ ꯇꯧꯔꯛꯏ꯫ ꯑꯗꯨ ꯎꯔꯗꯨꯅ ꯍꯤꯌꯥꯏꯔꯜꯅ ꯑꯣꯏꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯅꯁꯥꯗꯣ ꯈꯔ ꯁꯣꯜꯂꯤ ꯍꯥꯏ ꯗꯣꯛꯇꯔꯅ, ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯈꯣ꯫ ꯑꯩꯒꯤ ꯄꯥꯕꯗꯤ ꯄꯥꯕ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯅꯪꯒꯤ ꯄꯥꯕꯗꯣ ꯀꯩꯁꯨ ꯇꯧꯗꯦ, ꯃꯍꯥꯛꯁꯨ ꯄꯣꯊꯥꯔꯤꯌꯦ꯫ ꯑꯩ ꯄꯥꯕꯒ ꯎꯅꯒꯦ, ꯄꯥꯕꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ, ꯑꯩ ꯄꯥꯕ ꯎꯅꯤꯡꯉꯤ꯫ ꯁꯤ ꯍꯥꯏꯅ ꯃꯄꯤꯁꯨ ꯇꯥꯔꯛꯏ꯫ ꯅꯨꯡꯖꯥꯎ ꯑꯩꯕꯤ ꯃꯍꯥꯛꯀꯤ ꯇꯅꯧꯕꯤ ꯃꯥꯏꯊꯣꯡꯗꯨꯗ ꯊꯋꯥꯏ ꯋꯥꯕꯒꯤ ꯃꯃꯤ ꯑꯣꯏꯅ ꯃꯄꯤ ꯇꯥꯔꯒ ꯀꯞꯄꯗꯨ ꯎꯕꯗ ꯅꯨꯄꯥꯗꯨ ꯈꯪꯊꯦꯝ ꯊꯦꯝꯖꯤꯟꯅꯤꯡꯕ ꯑꯃ ꯐꯥꯎꯔꯛꯏ꯫ ꯃꯄꯤꯗꯨꯁꯨ ꯇꯩꯊꯣꯛꯅꯤꯡꯉꯛꯏ꯫ ꯁꯛꯈꯪꯗꯕꯤ ꯃꯥꯒꯤ ꯃꯇꯧ ꯎꯕꯗ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯇ ꯅꯨꯄꯤ ꯑꯃꯠꯇꯗ ꯍꯟꯅ ꯌꯦꯡꯗꯕ ꯃꯍꯥꯛꯇꯨ ꯉꯁꯤꯗꯤ ꯊꯃꯣꯏ ꯈꯨꯗꯤ ꯊꯤꯈ꯭ꯔꯦ꯫ ꯏꯔꯩꯅ ꯌꯥꯗ꯭ꯔꯗꯨꯅ ꯅꯝꯗꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯂꯩꯔꯔꯦ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯦ꯫ ꯃꯄꯥ ꯃꯆꯥꯗꯣ ꯄꯩꯁꯥ ꯂꯩꯇꯕꯅ ꯀꯨꯏꯅ ꯂꯩꯊꯔꯒꯨꯝꯁꯤ ꯍꯥꯏꯅꯗꯨꯅ ꯗꯤꯆꯥꯔꯖ ꯇꯧꯅꯕ ꯗꯣꯛꯇꯔꯗ ꯍꯥꯏꯅꯔꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯆꯥꯔꯖ ꯄꯤꯅꯕ ꯏꯔꯩꯅ ꯀꯣꯏꯆꯦꯟ ꯆꯦꯜꯂꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯍꯤꯌꯥꯏꯔꯜꯅ ꯂꯣꯏꯅ ꯊꯤꯗꯣꯛꯂꯦ꯫ ꯃꯌꯨꯝꯗ ꯊꯤꯟꯕꯁꯨ ꯅꯝꯗꯅ ꯅꯨꯄꯥꯗꯨꯅ ꯊꯤꯜꯂꯛꯏ꯫ ꯏꯔꯩꯁꯨ ꯃꯄꯥꯕꯨ ꯄꯨꯁꯤꯟꯕꯤꯗꯨꯅ ꯅꯤꯡꯊꯤꯖꯅ ꯄꯣꯊꯥꯍꯜꯂꯤ꯫ ꯃꯈꯣꯏꯅ ꯆꯠꯇ꯭ꯔꯤꯉꯩ ꯅꯥꯎꯕ ꯍꯥꯟꯅ ꯆꯠꯍꯟꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯌꯨꯝ ꯌꯧꯔꯛꯄꯗꯗꯤ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝ ꯑꯣꯏꯔꯛꯏ꯫ ꯏꯔꯩꯅ ꯍꯤꯌꯥꯏꯔꯜꯗ ꯌꯦꯡꯕꯁꯨ ꯉꯝꯗꯕꯒꯨꯝ ꯍꯥꯟꯅ ꯊꯦꯡꯅꯈ꯭ꯔꯤꯕ ꯃꯑꯣꯡꯗꯨꯗ ꯍꯤꯌꯥꯏꯔꯜꯁꯨ ꯆꯞ ꯃꯥꯟꯅꯩ꯫ ꯃꯄꯥ ꯃꯆꯥ ꯄꯨꯟꯅ ꯀꯟꯕꯤꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯅꯣꯡꯃ ꯏꯔꯩꯃꯗ ꯒꯥꯔꯤꯅ ꯊꯦꯡꯖꯤꯜꯂꯛꯄ ꯁꯛ ꯌꯥꯝꯅ ꯍꯥꯎꯇꯕ, ꯍꯦꯛ ꯎꯕꯗ ꯄꯨꯛꯅꯤꯡ ꯁꯛꯇꯥ ꯇꯥꯕ, ꯐꯖꯔꯤ ꯃꯇꯤꯛ ꯏꯒꯣ ꯌꯧꯕ ꯅꯨꯄꯥꯗꯨꯅꯤ ꯍꯤꯌꯥꯏꯔꯜ ꯅꯤꯡꯊꯧꯖꯥ꯫ ꯄꯨꯝꯅꯃꯛ ꯇꯨꯡ ꯑꯣꯏꯅꯔꯝꯂꯒ ꯃꯄꯥꯕꯨ ꯀꯟꯕꯤꯔꯛꯄꯅꯤ ꯈꯟꯅ ꯏꯔꯩꯅ ꯍꯥꯟꯅ ꯋꯥ ꯉꯥꯡꯕ ꯍꯧꯔꯤ꯫ ꯗꯗꯥꯒꯤ ꯂꯃꯟꯁꯦ ꯃꯄꯣꯛꯁꯤꯒꯤ ꯁꯤꯡꯕ ꯉꯝꯂꯔꯣꯏ꯫ ꯍꯤꯌꯥꯏꯔꯜꯁꯨ ꯁꯠ ꯍꯦꯛꯇ ꯈꯨꯝꯃꯛꯏ꯫ ꯀꯩꯒꯤ ꯂꯃꯟꯅꯣ? ꯑꯗꯨꯝꯅ ꯍꯥꯏꯅꯣ ꯏꯆꯟ꯫ ꯗꯗꯥꯅ ꯇꯧꯕꯤꯔꯤ ꯃꯌꯥꯝꯁꯦ ꯏꯄꯥ ꯏꯆꯥꯒꯤ ꯁꯤꯒꯤꯅꯦ꯫ ꯏꯔꯩꯅ ꯑꯃꯨꯛ ꯇꯞꯅꯁꯨ, ꯑꯗꯣ ꯗꯗꯥ ꯑꯩ ꯆꯥ ꯂꯣꯜꯂꯛꯀꯦ, ꯆꯥꯒ ꯊꯛꯈꯤꯁꯦ꯫ ꯏꯆꯟ ꯇꯧꯔꯅꯣ, ꯑꯩꯁꯨ ꯊꯦꯡꯉꯤ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯏꯔꯩꯁꯨ ꯊꯥꯒꯠ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯏ꯫ ꯗꯗꯥꯒꯤ ꯂꯃꯟꯁꯦ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ꯫ ꯑꯩꯒꯤ ꯄꯥꯕꯕꯨ ꯀꯟꯕꯤꯔꯛꯄꯩ, ꯑꯩꯅ ꯉꯝꯕ ꯃꯇꯥꯡꯗ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯗꯗꯥꯒꯤ꯫ ꯍꯤꯌꯥꯏꯔꯜꯁꯨ ꯆꯠꯀꯦꯅ ꯍꯧꯒꯠꯂꯛꯄꯒ ꯋꯥ ꯈꯨꯝꯒꯦ ꯇꯧꯕꯒ ꯃꯃꯤꯠꯇ ꯇꯤꯟ ꯑꯃ ꯈꯪꯆꯪ ꯆꯪꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯆꯞ ꯂꯦꯞꯄꯤ꯫ ꯃꯊꯟꯇꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ꯫ ꯏꯔꯩꯁꯨ ꯃꯇꯧꯗꯨꯗ, ꯀꯩꯗꯧꯔꯒꯦ ꯗꯗꯥ? ꯃꯤꯠꯇ ꯇꯤꯟ ꯑꯃ ꯆꯪꯈ꯭ꯔꯦ꯫ ꯏꯔꯩꯁꯨ ꯏꯄꯥ ꯄꯥꯈꯠꯅ ꯀꯔꯤꯁꯨ ꯈꯟꯊꯗꯅ, ꯑꯩ ꯌꯦꯡꯕꯤꯒꯦ ꯗꯗꯥ꯫ ꯁꯤ ꯍꯥꯏꯔꯒ ꯀꯩꯁꯨ ꯈꯟꯊꯕ ꯇꯧꯗꯅ ꯍꯤꯌꯥꯏꯔꯜꯒꯤ ꯃꯅꯥꯛꯇ ꯈꯪꯆꯪ ꯆꯪꯁꯤꯜꯂꯛꯏ꯫ ꯍꯤꯌꯥꯏꯔꯜꯁꯨ ꯀꯩꯁꯨꯝꯇ ꯍꯥꯏꯔꯛꯇꯦ, ꯃꯃꯤꯠ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯃꯟꯕꯩ꯫ ꯏꯔꯩꯅ ꯇꯞꯅ ꯌꯦꯡꯂꯒ ꯃꯆꯤꯟꯅ ꯃꯃꯤꯠꯇꯨꯗ ꯐꯨ ꯐꯨ लाउना कांबी। अदुदै हियाइरसु खर फरब माले। मालेम अतिया सिन थुंगना मंगलंबनो। नोंजाबीना कोइना लाक्तुना जाथोखिबगी मतौगुम करोमदगी कमदौना लाखिबा मियामनो खंगौदे। खुंदुगी मियाम हुप्तुना संगसिलै मखोइबु चारगे हाइबगी मतागुम। मैरा पाइबी सेक्रेटरी नुपीदुना वा ngang bahori। करिनो इबेमा इरे नंगना तौरिबसे अखोइदि नंबु कयादा नुसिना लुना खलुरिबा अदुगा नंगना युम सिमक्सिदा नुपा पुसिंदुना सिगुमलबा लिचत असी हाइरगा मखा तारखिद्रे। नाकंदगी मचिन कनबी नुपी अमना अमु मयाम करि येंगदुना लेबिरिगे ओक्तबी अनिसे कैना कलसे मयामदसु कलसी हाइना वा लौसिनरे। इरेदि वा nganggani हाइबा काउथोक्तुना उयुंगुमना लेप्तुना ले ज्ञान तारक्तुना वा ngangnaba होनरे। मयाम करिनो हाइबिरिबा मयामसिबो अखोइना करि अकाइबा अरानबा तौबा यावख्रबगे। माउनहा अमना फज्जंगसिलागा इरेबु हेक्ता लाक्थरे। हाइबेमा पेना चंगजंगबी नपासिगी माइ खसिक्तसु येंगदे अदुक यामना नुपा नहागे हेंगो हेंगा तौरिदुबु नमाइदु इकाइबा गमता खंगदब्रो। इरे वा ngangbा फाउ चुमना ngangbा ngamद्रे मसादु कैनोमा तौख्रे। तारिबा वहाइ वाता मयामसिदा नुपादुदि गियान अमा इंगाव ngawre करिनो तौरिसे खनबदा अदुबु वादि nganगदबा यादबनिना वा ngangbा हौरे। कैनो मयाम तौबिसिबो मयामबु ngawरबो मथोंग मरम खंगदबा नॉनसेंस। मयामदुगी मरक्तगी लेकाइदुगी ओइना मचिन चटपा नुपी अहल अमना खुमलक्लमी। इबुंगो नखोइ अनिना तौरिबसि लेकाइ असिबु करिसु लेतना खनबनी नुपाना नुपीसे पुदुना लेमना चखिगे हाइब्रा नत्रगा इखोइना कैना कटपदुरा नखोइना पामलिसे। इमुंगदा हिप्तुना लेरंबा चौदो वाकना कना ngangnabagi मखोल ताबदा थोले। मयाम हुप्तुना लेरंबदो उबदा इंगंगई मचा नुपीना कप्तुना लेबदो सुरे।
Machada yengna mayamduda onsinduna. Mayam, kaidobu yawiragi mayam lakpiribasibu. Makha taba nangdringai nupi chinganbi amana chongsilaktuna tap hekta ugli. Tada, nasasi senaba khara watla maline. Nupi ni haibasu khangde, koi tha thado abanina. Warakpinabasu leitredo. Nupi ahal oirap tauba amana mo. Ibungo asaw, nasase phattaba lambida khong thangzilene. Nangbu sena haudrabo nasase. Mayamduna wawa lauksinare, yari mayam kaina kalasi haiduna. Mayamdu changsilei. Ngasai tamina leramba hiyairaldo khanglaw lauri. Kanamta mafamsida khongphom amphau thangjalakano. Si haiba hek loibaga iregi khudangdu ta paiduna chingduna puraga chatkhre. Nupasina karibu khaliba thamoida. Makadi phonglamtre adubu ijati kanbikhre nupisigi. Irei su tung handuna yenglaga kariso haizaba ngamdana. Piroina ba mityangda mapa ibungoda yengjari. Mapa ibungodi tarang chatkre wa amata nganglakidre. Hiyairal na iraibu puraktuna gariduda kakhalhali wadi amata ngangnade. Animak garidu thauduna chatkre. Macha hek chatkibaga achaudu laimaidu duthakre. Adumak wathakre. Yamthangnabagi mioi singduna laikatnai. Maraktuda lusinga naubaga suyauri. Mayam tilamba ado achauda yengbibagi mahutta ama chatki ani chatki yamthangnabagi nupaduga lusinga naubaga khakta ngaihore. Makhoi ahumna tauduna achaubu ningthijana pothahali. Lairaba migi misang sanga leite haibadu oirare. Asauna lairaba mapa ama oirubana masabu sukanba ngamhaudre. Masibu laibuk mangonda tainaradra. Somda hiyairaldo mayum yore. Gate da horang kana pangkhongda khongjile. Iraidi ikhang khangi. Khitang kithiki rum su tauri. Karigi. Kanano karino sakhangdaba. Ngasida thengnaba nupadugi tung ilaga laklibadu gyanmen su amata tahodre. Gate leba security guard aduna. Gate hangdure. Hek hangdopaga khangthau thaujile garido aduga garage da khangkham khami. Hek khambaga hiyairaldo imungda walang kari sunganglamdana khoisaunaraba matauda ipingpingna changkre. Mapanda tholakpa mama leimasu wa haige tawusu nanghaudre. Matang tanjaduda irei su sum leibadi yadabanina tapna kumthari. Imungda sangge tawramba leimado ingangakna ireimada amuk yek. Imungda sangkhraba machada amuk yeng tawduna lei. Irei su masi lengdana uyungum leptuna adumak lei. Leimado wakhalai masanupada chelakliboy ningkre. Irei su masak yamna nungsi kusu mutak tawraga rasi yamna lei. Iregi nungsiba masaktu ubada leimasu adum thamoina pamjakre. Leimasu tapna kausilei ireibu. Ibema law law sango. Irei suwa kari amata ngangda adumak leimagi matong inei. Imungda sangminarakle ningthausu mayagi kagi sofaduda phamduna leirami. Leimana ireida onsinduna. Ibema babungni khoiram. Irei su mako haipe makuna khalaga khurumi. Leimana wa khangna ireibu imungda pusinduna mapimarol hongdohankre. Ningthausu harauna phamduna leiri. Tanjaduda masa nupadu saurungna kumthare masa kumtharakpa ubada ningthauna masabu koksinduna wa hairi. Ibungo launi sida. Nupi masa sei masa adum pangnop nopte. Yam haire nupi khanba ijasu ipagumna. Hiyaral khoidau khongsaw sawningakduna. Kaino babung haidubo. Nupi je kanano khangde. Tawbung ama nupi ni. Mayum sidagi yam thun tanthoko. Ayam hinade. Ningthausu machagi wa haidu tabada ingangakna khumlei. Korino ne ibungo. Nangna chilaibu nupibu kanano khangde harisibo. Hiyaral mapada thokiba thodok singada loina lirei. Ningthausu wari singdu tabada angakpa ama haibadu oikre. Adubu magi pukning wakhalnadi irei mabu lalamgani haibadi thajaba ngamdri. Maramdi nupi masa adugi maithong ubadada khangba ngami. Ningthausu araiba misakdi natte mi makhal makhal thengnara aba misakni. Pumna maksi loina thamkhraga machabu tapna themlei. Ibungo. Pumna maksi nangi laibak tu tamlalobani khalo. Nang namabu makhut paidana puraga labani. Nupi masa sigisu maran karisu lekti wari sida. Nang mangonda adumna laana ugana. Kaino babong? Babong na haidubu kaino? Ay yasi nupi siga punsi tsipagi kamay laymin na dino. Ay madunga may babong. Ngayhal tu da isu saun man bayni. Mabu puro laysi. Ngasay di ilum duna taramba lay masaw na tawlay. Kari na mo'y babong na kanbiri ba sibo? Yaroy. Asingumba mathong marong kangdaba nupi na. Ay gi maway ba sunga yaroy. Ningthaw khon wanglap na. Layma. Kadagi iray su tapna tawlay. Mayam duda hanna yengkhatpa ngamjada. Laymay duda yengzaraga tanikpa khonjalda. Ima. Babong. Nasayum sidagi chalo hairaba su chachakrage.
Nachagi maramna ingna chikna leijaba imung asibu kaihenbadi nacha pamjade nacha chachakhrage. Mapido arip akham leitana adumak tare. Masa mathanta wahang hangje. Karino ngasi mangwanda thoiba thodokse karino haina. Lepliba mafamdudagi tapna khong thangdokduna biroinaba mityengda amuktang yenglamlaga ningamdaba amaga loinaraga khong thangdokkhre.